ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯒꯤ ꯁꯥꯎꯠ ꯄꯣꯜꯗ ꯂꯩꯔꯤꯕ ꯑꯦꯟꯇꯥꯔꯛꯇꯤꯀꯥ ꯍꯥꯏꯔꯤꯕ ꯀꯣꯟꯇꯤꯅꯦꯟ ꯑꯁꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯃꯤꯑꯣꯏꯕꯁꯤꯡꯅ ꯂꯩꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯃꯐꯝ ꯑꯃꯅꯤ꯫ ꯃꯁꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯏꯪꯕ, ꯃꯤꯑꯣꯏꯕꯁꯤꯡꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯞꯅ ꯂꯩꯕ, ꯏꯆꯤꯛ ꯆꯤꯛꯄ ꯏꯍꯥꯡ ꯍꯥꯡꯕ ꯑꯃꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯊꯤꯕ ꯃꯐꯝ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯃꯌꯥꯝ ꯑꯁꯤ ꯂꯩꯕ ꯇꯥꯔꯒꯁꯨ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯃꯤꯑꯣꯏ ꯈꯔꯗꯤ ꯑꯗꯨꯃꯛ ꯍꯤꯡꯂꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗ ꯂꯩꯔꯤꯕ ꯋꯥꯍꯪꯁꯤ ꯑꯁꯨꯛ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯐꯝ ꯑꯁꯤꯗ ꯀꯝꯗꯧꯅ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯦꯟꯇꯥꯔꯛꯇꯤꯀꯥ ꯑꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯆꯥꯎꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯃꯦꯔꯤꯀꯥ ꯑꯃꯗꯤ ꯏꯟꯗꯤꯌꯥ ꯂꯩꯕꯥꯛ ꯑꯅꯤꯃꯛꯁꯤ ꯃꯁꯤꯗ ꯄꯨꯟꯅ ꯍꯥꯞꯄ ꯆꯟꯒꯅꯤ꯫ ꯑꯗꯨꯒ ꯃꯁꯤꯒꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯥꯛ ꯆꯥꯎꯕ ꯃꯐꯝ ꯑꯁꯤ 98%ꯗꯤ ꯁꯣꯝꯗꯒꯤ ꯑꯥꯏꯁ ꯉꯥꯛꯇꯅ ꯀꯨꯞꯁꯤꯜꯂꯒ ꯂꯩꯔꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯑꯥꯏꯁ ꯑꯁꯤ ꯁꯃꯨꯗ꯭ꯔ ꯃꯅꯨꯡꯗ 5 ꯀꯤꯂꯣꯃꯤꯇꯔꯃꯨꯛ ꯁꯥꯡꯅ ꯂꯩ꯫ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯇꯦꯝꯄꯦꯔꯦꯆꯔ ꯑꯁꯤ -60°C ꯐꯥꯎꯕ ꯌꯧꯏ꯫ ꯑꯗꯨꯒ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯌꯥꯝꯅ ꯇꯥꯡꯅ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯤꯅꯤꯒꯨꯝꯕ ꯅꯨꯡꯁꯥ ꯁꯥꯏ꯫ ꯃꯁꯤꯗ ꯁꯥꯕꯒꯤ ꯆꯥꯡ ꯑꯁꯤꯁꯨ ꯁꯨꯞꯅꯒꯤ 12°C ꯐꯥꯎꯕ ꯈꯛꯇꯃꯛ ꯑꯣꯏ꯫ ꯆꯍꯤ ꯆꯨꯞꯄ ꯃꯐꯝ ꯑꯁꯤꯒꯤ ꯇꯦꯝꯄꯦꯔꯦꯆꯔ ꯑꯁꯤ ꯐ꯭रीजिंग ꯄꯣꯏꯟꯠꯇꯒꯤ ꯐꯥꯎꯕ ꯅꯦꯝꯅ ꯂꯩ, ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯒꯤ ꯑꯥꯏꯁꯁꯤꯡ ꯑꯁꯤ ꯃꯍꯤ ꯁꯨꯛꯂꯥꯡ ꯂꯥꯡꯊꯣꯛꯇꯦ꯫ ꯑꯗꯨꯒ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯦꯟꯇꯥꯔꯛꯇꯤꯀꯥꯗ ꯑꯥꯏꯁ ꯑꯁꯤ 2 ꯏꯟꯆꯦꯁꯃꯨꯛ ꯊꯥꯒꯠꯂꯛꯏ꯫ ꯃꯁꯤ ꯀꯩꯁꯨ ꯌꯥꯝꯗꯕ ꯆꯥꯡꯗꯤ ꯃꯥꯜꯂꯤ, ꯑꯗꯨꯕꯨ ꯆꯍꯤ ꯃꯤꯂꯤꯌꯟ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯁꯨꯝ ꯈꯖꯤꯛ ꯈꯖꯤꯛ ꯊꯥꯒꯠꯂꯛꯄ ꯑꯁꯤꯅ ꯉꯁꯤꯗꯤ ꯑꯥꯏꯁ ꯑꯁꯤ ꯌꯥꯝꯅ ꯊꯥꯅ ꯂꯩꯔꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯃꯤꯑꯣꯏꯕꯁꯤꯡ ꯂꯩꯕꯒꯤ ꯈꯨꯗꯣꯡꯆꯥꯗ꯭ꯔꯤꯕ ꯑꯁꯤ ꯁꯣꯝꯗꯒꯤ ꯑꯥꯏꯁ ꯑꯃꯗꯤ ꯇꯦꯝꯄꯦꯔꯦꯆꯔ ꯑꯁꯤ ꯈꯛꯅ ꯅꯠꯇꯦ꯫ ꯑꯦꯟꯇꯥꯔꯛꯇꯤꯀꯥꯗ ꯍ꯭ꯌꯨꯃꯤꯗꯤꯇꯤꯒꯤ ꯆꯥꯡ ꯑꯁꯤ ꯖꯦꯔꯣꯅꯤ, ꯍꯥꯏꯕꯗꯤ ꯃꯐꯝ ꯑꯁꯤꯒꯤ ꯑꯦꯠꯃꯣꯁꯐꯤꯌꯔꯗ ꯋꯥꯇꯔ ꯚꯦꯄꯔ ꯌꯥꯎꯕꯒꯤ ꯆꯥꯡ ꯑꯁꯤ ꯖꯦꯔꯣꯅꯤ꯫ ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯑꯇꯩ ꯃꯐꯝꯁꯤꯡꯁꯤꯒꯤ ꯅꯨꯡꯁꯤꯠꯇ ꯋꯥꯇꯔ ꯚꯦꯄꯔꯒꯤ ꯆꯥꯡ ꯑꯁꯤ 40ꯗꯒꯤ 80% ꯃꯨꯛ ꯌꯥꯎꯏ꯫ ꯃꯁꯤ ꯃꯤꯑꯣꯏꯕꯁꯤꯡ ꯍꯤꯡꯕꯗ ꯑꯃꯗꯤ ꯏꯀꯣꯁꯤꯁꯇꯦꯝ ꯑꯁꯤꯒꯤꯁꯨ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ꯫ ꯑꯗꯨꯕꯨ ꯑꯦꯟꯇꯥꯔꯛꯇꯤꯀꯥꯒꯤ ꯍ꯭ꯌꯨꯃꯤꯗꯤꯇꯤ ꯂꯦꯚꯦꯜ ꯑꯁꯤ ꯁꯨꯞꯅꯒꯤ 0.03% ꯈꯛꯇ ꯑꯣꯏ꯫ ꯃꯔꯝ ꯑꯁꯤꯅ ꯑꯦꯟꯇꯥꯔꯛꯇꯤꯀꯥꯗ ꯂꯩꯕ ꯃꯇꯝꯗ ꯁ꯭ꯀꯤꯟ ꯗꯤꯖꯤꯖ ꯑꯃꯗꯤ ꯗꯤꯍꯥꯏꯗ꯭ꯔꯦꯁꯟ ꯑꯁꯤ ꯌꯥꯝꯅ ꯀꯃꯟ ꯑꯣꯏ꯫ ꯃꯁꯤꯈꯛ ꯅꯠꯇꯅ ꯁꯥꯎꯠ ꯄꯣꯜ ꯑꯁꯤ ꯁꯤ ꯂꯦꯚꯦꯜꯒꯤ 9,800 ꯐꯤꯠꯏꯂꯦꯚꯦꯁꯟꯗ ꯂꯩꯕꯅꯤ꯫ ꯃꯁꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯗꯤ ꯑꯣꯏꯗꯦ, ꯑꯗꯨꯕꯨ ꯃꯤꯑꯣꯏꯕꯁꯤꯡꯅ ꯂꯩꯕ ꯃꯇꯝꯗ ꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯗꯕ ꯑꯃꯗꯤ ꯑꯣꯏꯍꯜꯂꯤ꯫ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯦꯟꯇꯥꯔꯛꯇꯤꯀꯥ ꯑꯁꯤ ꯃꯤꯑꯣꯏꯕꯈꯛ ꯅꯠꯇꯅ ꯑꯇꯩ ꯖꯤꯕꯁꯤꯡꯅꯁꯨ ꯂꯩꯕ ꯃꯇꯝꯗ ꯈꯨꯗꯣꯡꯆꯥꯗꯕ ꯃꯐꯝ ꯍꯥꯏꯕꯗꯨ ꯑꯣꯏ꯫ ꯑꯗꯨꯕꯨ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯃꯐꯝ ꯑꯁꯤꯗ ꯃꯤꯑꯣꯏ ꯀꯌꯥꯗꯤ ꯂꯩꯔꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯑꯁꯤꯒꯤ ꯃꯔꯝ ꯑꯃꯈꯛ ꯂꯩ: ꯔꯤꯁꯔꯆ꯫ ꯈꯨꯗꯝ ꯑꯣꯏꯅ ꯁ꯭ꯄꯦꯁ ꯑꯁꯤ ꯃꯤꯑꯣꯏꯕ ꯊꯋꯥꯏ ꯄꯥꯟꯕ ꯖꯤꯕꯁꯤꯡꯒꯤ ꯂꯩꯐꯝ ꯅꯠꯇꯦ, ꯑꯗꯨꯕꯨ ꯁꯥꯏꯟꯇꯤꯁꯁꯤꯡꯅ ISSꯇ ꯔꯤꯁꯔꯆꯀꯤꯗꯃꯛ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯃꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯑꯦꯟꯇꯥꯔꯛꯇꯤꯀꯥꯗꯁꯨ ꯁꯥꯏꯟꯇꯤꯁꯁꯤꯡ ꯔꯤꯁꯔꯆ ꯇꯧꯕꯒꯤꯗꯃꯛ ꯂꯩ꯫ ꯃꯁꯤꯗ ꯎꯔꯤꯕꯁꯤ ꯑꯦꯗꯃꯟꯁꯟ ꯁ꯭ꯀꯣꯠ ꯁꯥꯎꯠ ꯄꯣꯜ ꯁ꯭ꯇꯦꯁꯟ ꯍꯥꯏꯅ ꯈꯪꯅꯕ ꯑꯃꯦꯔꯤꯀꯥꯒꯤ ꯕꯦꯁ ꯑꯃꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯀꯥꯂꯦꯟ ꯊꯥꯒꯤ ꯃꯇꯝꯗ ꯁꯥꯏꯟꯇꯤꯁꯠ ꯑꯃꯗꯤ ꯁ꯭ꯇꯥꯐ 150 ꯂꯩ, ꯑꯗꯨꯒ ꯅꯤꯡꯊꯝ ꯊꯥꯒꯤ ꯃꯇꯝꯗꯅ ꯁꯨꯞꯅꯒꯤ 95 ꯈꯛ ꯂꯩ꯫ ꯃꯐꯝ ꯑꯁꯤ ꯇꯝꯅ ꯆꯠꯅꯕ ꯑꯃꯠꯇ ꯉꯥꯏꯔꯕ ꯄꯥꯝꯕꯩ ꯑꯁꯤ ꯑꯦꯌꯔ ꯇ꯭ꯔꯥꯚꯦꯜ ꯑꯁꯤꯅꯤ, ꯍꯥꯏꯕꯗꯤ ꯄ꯭ꯂꯦꯟꯗ ꯆꯠꯄ ꯑꯁꯤꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯂꯝꯕꯤ ꯁꯣꯔꯣꯛꯀꯨꯝꯕ ꯑꯃꯠꯇ ꯁꯦꯝꯕ ꯌꯥꯗꯦ, ꯃꯔꯝꯗꯤ ꯎꯟ ꯉꯥꯛꯇꯅ ꯊꯥꯅ ꯀꯨꯞꯁꯤꯜꯂꯒ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯄ꯭ꯂꯦꯟ ꯑꯁꯤꯒꯤ ꯔꯟꯋꯦ ꯑꯁꯤꯁꯨ ꯀꯣꯟꯀ꯭ꯔꯤꯠ ꯅꯠꯇ꯭ꯔꯒ ꯇꯥꯔ ꯁꯤꯖꯤꯟꯅꯔꯒ ꯁꯦꯝꯕ ꯅꯠꯇꯦ꯫ ꯃꯐꯝ ꯑꯁꯤꯒꯤ ꯎꯟ ꯑꯁꯤꯗ ꯔꯣꯂꯔꯅ ꯇꯛꯂꯒ ꯀꯟꯁꯤꯟꯍꯜꯂꯒ ꯄ꯭ꯂꯦꯟ ꯇꯥꯐꯝ ꯔꯟꯋꯦ ꯑꯁꯤ ꯁꯦꯝꯒꯗꯧꯔꯤꯕꯅꯤ꯫ ꯃꯐꯝ ꯑꯁꯤ ꯇꯝꯅ ꯄꯥꯏꯔꯛꯀꯗꯧꯔꯤꯕ ꯄꯥꯏꯂꯣꯠꯁꯤꯡ ꯑꯁꯤꯁꯨ ꯏꯆꯝ ꯆꯝꯕ ꯄꯥꯏꯂꯣꯠ ꯑꯃꯠꯇ ꯅꯠꯇꯦ꯫ ꯐꯖꯅ ꯇ꯭ꯔꯦꯅꯤꯡ ꯄꯤꯔꯕ ꯄꯥꯏꯂꯣꯠ ꯉꯥꯛꯇꯅꯤ, ꯃꯔꯝꯗꯤ ꯔꯟꯋꯦ ꯑꯁꯤ ꯌꯥꯝꯅ ꯅꯥꯟꯕ, ꯌꯥꯝꯅ ꯁꯤꯠꯀꯟꯕ ꯂꯝꯕꯤ ꯑꯃꯅꯤ꯫ ꯑꯗꯨꯒ ꯀꯥꯔꯒꯣ ꯄ꯭ꯂꯦꯟꯁꯤꯡꯗꯅ ꯃꯈꯣꯏꯒꯤ ꯂꯦꯟꯗꯤꯡ ꯒꯤꯌꯔ ꯑꯁꯤ ꯁ꯭ꯀꯤ ꯂꯦꯟꯗꯤꯡ ꯒꯤꯌꯔ ꯑꯣꯏꯅ ꯍꯥꯞꯄꯤ, ꯃꯔꯝꯗꯤ ꯀꯥꯔꯒꯣ ꯄ꯭ꯂꯦꯟ ꯑꯁꯤ ꯌꯥꯝꯅ ꯂꯨꯝꯃꯤ, ꯑꯗꯨꯅ ꯆꯨꯝꯅꯒꯤ ꯇꯥꯌꯔ ꯑꯁꯤ ꯄꯥꯜꯂꯒꯗꯤ ꯎꯟ ꯃꯅꯨꯡ ꯑꯗꯨꯗ ꯐꯥꯎꯖꯤꯟꯈꯤꯗꯧꯔꯤꯕꯅꯤ꯫ ꯁꯥꯎꯠ ꯄꯣꯜꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯃꯦꯔꯤꯀꯥꯅ ꯃꯈꯣꯏꯒꯤ ꯁ꯭ꯇꯦꯁꯟ ꯑꯁꯤ 1956ꯀꯤ ꯃꯇꯝꯗ ꯎ ꯉꯥꯛꯇꯅ ꯁꯥꯈꯤ, ꯑꯗꯨꯕꯨ ꯏꯀꯨꯏ ꯀꯨꯏꯗꯅ ꯎꯟ ꯉꯥꯛꯇꯅ ꯀꯨꯞꯁꯤꯟꯈꯤꯗꯨꯅ ꯂꯩꯅꯨꯡꯗ ꯂꯩꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ 1974ꯗ ꯃꯁꯤ ꯑꯞꯒ꯭ꯔꯦꯗ ꯇꯧꯔꯒ ꯁ꯭ꯇꯦꯁꯟ ꯑꯁꯤ ꯑꯆꯧꯕ ꯏꯒ꯭ꯂꯨ ꯁꯦꯞꯀꯤ ꯁ꯭ꯇ꯭ꯔꯛꯆꯔ ꯑꯃ ꯑꯣꯏꯅ ꯁꯥꯈꯤ, ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯕꯦꯁ ꯑꯁꯤ ꯏꯒ꯭ꯂꯨ ꯁ꯭ꯇ꯭ꯔꯛꯆꯔ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁꯥꯈꯤ꯫ ꯑꯗꯨꯕꯨ ꯑꯃꯦꯔꯤꯀꯥꯒꯤ ꯃꯁꯤꯒꯤ ꯑꯦꯛꯁꯄꯦꯔꯤꯃꯦꯟꯠ ꯑꯁꯤꯁꯨ ꯐꯦꯜ ꯑꯣꯏꯈꯤ, ꯃꯔꯝꯗꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯅꯤꯡꯊꯝꯊꯥꯒꯤ ꯑꯃꯝꯕ ꯃꯇꯝ ꯑꯁꯤꯗ ꯁ꯭ꯇ꯭ꯔꯛꯆꯔ ꯑꯁꯤ ꯎꯟ ꯉꯥꯛꯇꯅ ꯀꯨꯞꯁꯤꯟꯈꯤ꯫ ꯑꯦꯟꯇꯥꯔꯛꯇꯤꯀꯥꯗ ꯆꯍꯤ ꯑꯃꯗ ꯊꯥ 3 ꯑꯁꯤ ꯅꯨꯃꯤꯠ ꯁꯨꯛꯇꯥ ꯇꯥꯗꯅ ꯂꯩ, ꯑꯗꯨꯒ ꯊꯥ 3 ꯑꯃꯅ ꯅꯨꯃꯤꯠ ꯁꯨꯛꯊꯣꯛ ꯊꯣꯛꯇꯅ ꯑꯗꯨꯝ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯒ ꯂꯩ꯫ ꯃꯔꯝ ꯑꯁꯤꯅ ꯅꯤꯡꯊꯝꯊꯥꯒꯤ ꯊꯥ 3ꯁꯤꯃꯗꯤ ꯃꯤꯑꯣꯏꯕꯁꯤꯡ ꯑꯗꯨꯁꯨ ꯃꯄꯥꯟ ꯑꯃꯗ ꯊꯣꯛꯄ ꯌꯥꯗꯕ ꯃꯔꯝꯅ ꯎꯟꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯄ ꯉꯝꯈꯤꯗꯦ꯫ ꯎꯟꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯅꯅꯕ ꯃꯊꯪꯒꯤ ꯊꯥ 3 ꯑꯁꯤ ꯑꯃꯨꯛ ꯉꯥꯏꯒꯗꯧꯔꯤꯕꯅꯤ, ꯃꯔꯝ ꯑꯁꯤꯅ ꯃꯇꯝꯁꯨ ꯃꯥꯡꯍꯟꯈꯤ ꯑꯃꯗꯤ ꯐꯨꯑꯦꯜꯁꯨ ꯀꯥ ꯍꯦꯟꯅ ꯆꯪꯍꯟꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ 2008ꯀꯤ ꯃꯇꯝꯗ ꯑꯃꯦꯔꯤꯀꯥꯅ ꯑꯅꯧꯕ ꯑꯦꯛꯁꯄꯦꯔꯤꯃꯦꯟꯠ ꯑꯃ ꯑꯣꯏꯅ ꯇꯧꯈꯤ꯫ ꯃꯈꯣꯏꯅ ꯏꯒ꯭ꯂꯨ ꯁ꯭ꯇ꯭ꯔꯛꯆꯔ ꯑꯁꯤꯒꯤ ꯃꯍꯨꯠꯇ ꯃꯁꯤꯒꯤ ꯕꯤꯜꯗꯤꯡ ꯑꯁꯤ ꯑꯣꯏꯅ ꯁꯦꯝꯈꯤ꯫ ꯕꯤꯜꯗꯤꯡ ꯑꯁꯤꯒꯤ ꯇꯣꯞ ꯇꯣꯞꯄ ꯃꯒꯨꯟ ꯑꯁꯤ ꯃꯁꯤ ꯑꯦꯔꯣꯗꯥꯏꯅꯥꯃꯤꯛ ꯑꯣꯏꯕ ꯃꯑꯣꯡꯗ ꯁꯥꯈꯤ, ꯑꯃꯗꯤ ꯍꯥꯏꯗ꯭ꯔꯣꯂꯤꯛ ꯄꯤꯂꯔ ꯁꯤꯖꯤꯟꯅꯔꯒ ꯃꯈꯣꯡ ꯑꯣꯏꯗꯨꯅ ꯂꯩꯃꯥꯏꯗꯒꯤ ꯍꯦꯟꯅ ꯋꯥꯡꯈꯠꯂꯒ ꯁꯥꯈꯤ꯫ ꯑꯦꯔꯣꯗꯥꯏꯅꯥꯃꯤꯛ ꯁꯦꯞ ꯑꯃꯗꯤ ꯋꯥꯡꯈꯠꯂꯒ ꯁꯥꯕ ꯑꯁꯤꯅ ꯎꯟꯁꯤꯡ ꯑꯁꯤꯅ ꯀꯨꯞꯁꯤꯟꯈꯤꯕ ꯉꯝꯍꯟꯗꯦ꯫ ꯆꯍꯤ 10 ꯈꯨꯗꯤꯡꯒꯤ ꯎꯟꯁꯤꯡ ꯑꯁꯤꯅ ꯕꯤꯜꯗꯤꯡ ꯃꯈꯥꯁꯤ ꯄꯤꯛ ꯊꯜꯂꯤ, ꯑꯗꯨꯕꯨ ꯏꯔꯥꯏ ꯂꯥꯏꯅ ꯂꯧꯊꯣꯛꯄ ꯉꯝꯃꯤ꯫
Antarctica si free continent amani havidi mafum si country amatagi makhada leiba nate aduga mafum sida country 18 gi makhoi gi research station chaduna thame adubu south pole sida prithvi ga tai mafum na tawba yadaba kari karamba research na makhoi na tawribasi mafum sida maroi ni space ka mari leinaba amadi astronomical researching tawi atai atopa mafum singda nuksit yawo water vapor singasin atya si seng ubu ngamande telescope ta yengma matamda yamna sana ubu sungamde adubu south pole di humidity level si yamna nemma maramda atya si yamna seng ubu ngame maram asina telescope singasu asuki mating lapa mafum da leiba object kya su ubu ngamalle masda urivasi 2019 gi matamda ihana na namkhiba black hole gi saktamne aduga masigi saktam asi ubu ngaman kibada khwaidagi chawna mating oikibasi south pole da thamliba telescope singasni astronomy khangnatana scientist singna mafum sida ice core singsu research tawi mafum asida chahi million kya gi mamangda leraklaba ice sing asida chahi million kya gi mamangda prithvi gi climate matamadugi ising nuksita karamba particles amadi gas sing yawi habdu masigi ice da gi khangma ngame asumna Antarctica gi manungda leriba ice asi lokthokluba matungda lab ta puraklaga research kya tawrba matungda thainigi matamadugi maramda ikoina khangma ngamale south pole da temperature si yamna khudong sadabana country singna scientist singsu sumnagi khara khakta maktai scientist sing asisu sumnagi equipment yangchenbagi thaba khakta tawi duga research ke data sing adu makhoi gi country da loina thagi dawribani mafum sida lakpagi lamisu amma khaktane duga chap manana hankebagi lamisu amma khaktane south pole da plane paiduna lakpa madi hankiba yaribasi chahi amagi manungda sumnagi tha ahungi matam khaktane aduga atai matam asidadi lakpa amadi chatpasi oithokta bathabak amani aduna Antarctica da liriba miyosing si kariguma khudung thiba ama tholakpa matamda fatlaung nekta lakpasu yade south pole da doctor khar su thammi dubu ka hena khudung thiba matamda makhoi gi country da leriba doctor sing aduna video gi khuthang da guide torakani video asisu yenaba internet darkar oedubu mafum sida internet phangbai bisi yamna khudung sadaba oi commercial satellite sing si sumnagi mi yamna taba mafum singdana ayamba pairaga leivani aikoina globe asida yengma matamda south pole asi prithvi gi khoi makha thangma sarukta lei aduga satellite sing rasu mafum asida pakna paide maram asina south pole da internet phangbai bisi yamna khudong sadaba thabak amo hele sumnagi akangnaba satellite amani khaktana south pole asi lalga pai adusu nongmada sumnagi pung khara khaktamak pai aduna mafum sida internet sisina vasi masigi akangnaba matam asi ngaiduna leigadorivani pung 13 gi manungda mafum asida sumnagi pung 3 minute yankai khaktamak internet phangi masigi akaknaba matam asida research ke data singlo thawgani madi miyoi singrusu makhoi gi family ga wari sanahugani Antarctica da atopa maru ebe issue mana waste management asini international law gi matungina mafum asida pollution amadi waste free ohenba asina khwaidigi maru eba thodang amani maramdi karigumba pollution asi khithang ek tholkpa matamda scientific research singda khudong sadaba kya mayok nagadorivani aduna mafum asida purakhiba polam khudimak amuk halaga pukhidorivani chahi amagi amorkai sing adu khomjilaga Ngmdaba station tamna plane da pukhini aduga polam sing adu process tawraga chahi amada amuktang lakpa jas sida haplaga pukhidorivani ningtham thagi matamda south pole station sida subnagi miyoi nifu manga khaktang lehugani aduga masigi matam sida karigum laibak thibadagi aswangam yorokpa tarvadi makhoi bi rescue to bachat paivsi oithokta bathabak amani miyoi sing asi masigum condition sida hingma ngamnaba physically amadi mentally fit oidaba yate masigi tha tarog asi numi sutok thoktana adum numidang oiraga leigadorivani aduna anxiety depression amadi homesickness ki laina asi yamna common oi madam asida atopa miyoi ga wari sanabasu toina phangma natte aduga tha tarog asi sumnagi limited resources gi matengna hingadorivani mafum asida leriba miyoi sing asigi kathokpa amadi kamdongna awaba ka asi mayokna duna lei habasi video asida hapata loiba sungai nairoi makhoi gumba kyana ikoi myamgi makta kathoktuna research kya tawbasna ngasi MIYOIBA khoisi science amadi technology gi lamdasu khongjel yangna chawkholakpa ngamlebani Antarctica gi saruk ayamadi MIYOIBA khoina ngasi fawba changluma ngamma natre aduna mafum sida prithvi gi thaini gi oiba aronba kyasu leiramgadorivani babna muktung sagatuna yengbiu chahi amada tha taruk numit suda tadaba duga tha taruk amana adum mamlaga leiva mafum sida leiyu hairagadi adum leiva ngamgadra comment soidana haibiramo